Minister gi Lairik Heiminashi program gi Makhada Leptana Chattharakpa academic session lisinganiga kunmari kunmanga gi remedial coaching YAOGADABA MAHEIROI SINGDA study material sing YENTHOKKHRE post matric center amasung oiriba Tampasna Girls Higher Secondary School da Development Society Mobets na sinduna pangthokiba thoramda Minority Affairs OBC and SC MAOBC and SC gi chairman oiba khaknatana Mobets ki vice chairman su oiriba Naurem Pravin Singh MAOBC and SC gi director Dr. Yumnam Suras Amadi joint secretary Gangwilu TJ Higher Secondary School gi principal Dr. Binita Devi Alangbam Minority Affairs ki joint director MD Salahuddin Khan Amadi program coordinator Alam Azad su saruk yaki Thoramaduda Naurem Pravin na haikibada chatliba academic section lisingani ga kunmari kunmanga gi oina tongan ba post matric center tareta pre matric ki apunba MAHEIROI chanipan ga kun amadi post matric ki oina center manga da MAHEIROI chamanga ga kuni thoida takpi tambibe gi thabak sing chathari hairiba khongthang asina sel thumgi phibam soklaba imung singi MAHEIROI singda lemna takpi tambiri amasung MAHEIROI singi apamba matung inna chathariba coaching program asida MAHEIROI sing hena hapsinduna coaching asigi register torakpa MAHEIROI khudimak saruk yahanba ngamnaba hotnagani haiba wafam su phongdoki like the tamiba satu singsi ayambana laira bi mung digi arapa digi la koi ni se koi special dispensation kari tv abage na hai koi competent authority ka tanar ga na koi masi hin piya ba ni sim de koi khane jagan sigi Lairik Heiminashi CM Lairik Heiminashi hari ba koi program si sahi kya sathar kosi si koi hujur ki oina Lairisi post matric ta kunai koina ngang remedial coaching PDC sanipan ga kunda pi center tariyat se koi valley gi district khare aure coaching gi district kunna post pre matric ki center tariyat ta adu then post matric hai bi class 11 dagina 12 also sedana angang sangwaga kunthwa sim koi izari si then post matric ki coaching period ba remedial coaching period ba center sing se with TGC yauna kunna center manga si koi TG lere kan adigi max foundation higher secondary primary and sai ai mamang sai gi bani sigi se koi salu bada TG da su adigi then atopa tamenglong the main cloud solution